Masi phongkiba tongan-tonganba pausisingda yaukhiba pausingge update pujaragli ahanbada maruoiba pau. Speaker Saitya Bratabu legislature lusingba oina project tawduna lengak semnaba taksilagani haina Laurembam Ramesona phongdokhibagi makhada lengak sembagidi khangde party gi lusingba sing lakani haibagi paudi phangi haina Speaker Saitya Bratana phongdokre. Amjuna PUCL da legal notice thaduna warning tokre. Kuki gi CSO mahiroi leader singda NIA na naire NIA na lanjadaba singda FIR lokhattanaba kuki gi look ahumna khanghankhre. Kunekta chatpa apunbagi wakal khanba saba mafurupu yoliba mitaisin section biyu haina KKL na warning tawri. Lengak na paikhalagriba thabaksing planning yaudabagi mamitai hairuragasu kunai hairagani haina bimolna phongdoragli. Ngasigi mirolna isagi horapam chanarol amadi lining laisong khangnaba honaba changi haina P Gunindrona phongdokre. Sanamahi lining chatpa maring kabui amadi chothe singa pullaga state ki thakta sajibu nongpan ba cherauba pangthoklagani lining thong Sanamahi temple board na phongdoragli. Palel ki thaudoki matangda yasinaba porakre pi thabada sijinaba polamsing mangan tahankre. African swine fever chandurak-labra haibagi chingnaba leibadagi Kaksing district ki municipality na konba mafamsingda pok yonphamsing thingjinkre. Kangpokpi district ki manung chana leiriba tribal khul kaya None district ta yawhannaba taksinkre. Maitai singbu criminal ama oina uganbagi thawong yaningde haina Maitai alliance na phongdorakli. Lamdam asi ingsikpa tangdu leitaba hanjinle haina ba malengi miyamda utsaibani haina UPF na phongdorali. Tourism amasung trade ki anongba gateway ama oina singwatliba Kolkata Bangkok highway 2019 fawbagi manungda losinaba pandam thangi. Pau Sandongna Pijari Manipur Legislative Assembly ki Speaker Thokchom Saitya Bratabu legislature leader oina project tawraga chatliba tha asigi manungda popular government ama semnaba governor da taksilagani haina Kairau Kendra gi MLA Laurembam Ramesona phongdokre. Yum ama sabada changba polam khudingmak marang kaina fanglaba solution koba warehouse store ama Changabagi Thoramda MLA Rameswarna Mathaki Wapam asi Phongdokladuna mahakna makhatana hai tha asigi manungda center gi luchingba khara Manipurda lakani khongchat adugi khudongchaba loduna BJP legislature singna tha asigi manungda popular government ama semnaba governor da taksinaba sem chaduna leire lengak sembadagi matam asisu lasilaktrabanina Karigumba tha asigi manungda semba nanghaudrabadi BJP gi oina achoba khudong chadaba ama mayok narakba yai Manipur asi hojik mapu pandaba lebak amaga chap manana leiri miyamgi mihut singi oiba lengak leitaba maramna hiram khuding makta miyamna penadre mitop singna lengak supli pairabanina hojikti miyamgi mihut oiriba MLA singsu khut pullaga leire oirakliba phibam asida nakhai ama sengna government semhallaroi hairagana praja miyamna wahanbagi saruk assembly asi dissolve raga anobo mikhal ama pangthokpana hena pharabani hainasu L Ramesona thamki thormaduga mari lenana Manipur Legislative Assembly gi Speaker TH Saitya Bratana phongdokhibada Manipur asi selthum amasung semit londa yamna sokchilaba state ama oire adubu naha singna ninghanaba leitana masagi entrepreneurship quality puthokchaduna masa masabu thabak pijaba khakta natana thabak phangdriba miyoi kayada thabak piba asimak yamna singthaningai oiba thabak amani mipung khudimak laigangna piba thabak haibasi oithokba wafam nate lengaki thabak ngaiduna leibagi mahuta naha singna appointment generate tawbaga loinana mai onsiliba asida harawa phongdokhi lengak sembagi matangda palladuna mahakna hai hojik phawbagi oina lengak sembagi chapchaba amata khangba leite adubu party gi makok thongba luchingba sing lakani haibagi paudi phangi haiduna lengak sembagi wafamdi BJP state unit ta hangbana hena chumgani khali center gi luchingba sing laklaba manungda kari tawgani haibadu yengminaba tai haiki All Manipur Working Journalist Union Amjugi Matakta Yumpham Yaudaba Wafam Kaya Ama Phongdokladuna Journalist Body Asibu Lana Uhanaba Honarakliba People's Union for Civil Liberties PUCL gi report Numit Kunchani gi manungda condition amata yaudana handoknaba ngasi Amjuna legal notice ama thaduna warning tokre Amju amasung EGM na punna thadorokpa chirot amada legal notice asu adu media community gi member advocate Hizam Chandra Kumar na Amjugi mahut sinduna thakibani
legal notice asi PUCL na phongkiba report amada amjubu mingchat thian ba yaba yumpham yawdawa wafam kaya ama yawrakpadagi report adu ngasidagi numit kunthani gi manungda handoknaba withdrawal tognaba khangankhibaga loinana karigumba demand asi oidaba tarabadi Bharatiya Nyaya Sanhitya BNS lisingani kulumdoi gi makhada criminal case ki makhada civil suit amasu tharagani haina khangankibani hari PUCL na phongkiba report amada amjugi godi media haiba wahai sijinabaga loinana decisive role loduna michang mikhai naina pauksing phongi hainasu maral siri masigi sumathakta amjugi journalist singi mayokta logtunaba thawong kaya chathai haibaga loinana union asigi membership norm amasung legal media ownership framework bu lan uhanaba wafam kaya su phongdokli loinana PUCL gi report aduda Imphal based Maitai media haiba wahi sijinabada natana illegal immigrants singbu yokhatpa aranba wafam kaya amasu iri hairi amju amasung EGM gi chirol aduna makha taraduna hai amju gi membership asi masagi constitution national law state DIPR gi guideline matung ina laibani RNI register toba publication singda thabak toba working journalist sing gi apunba body amani adubu aranba wafam kaya phongdokladuna sahi kaya journalist ki ethics amasung freedom of express haiba sida kathoktuna lakleba amju gi mingchat chathina sokhalle haina su pendaba phongdoragli Maitai ga kuki ga hana sunabagi tamthiraba thaudok kaya thokraba matungda laukhatkhiba FIR lising taruk rom adugi matung ina thampakta leiriba miyo kyamro mathang NIA na phakraba tungda hauzik amo kuki CSO leader sing mahairoi luchingba singda naiba horakle kuki students organization Churachandpur Zomi student federation headquarters amasung mother students association Chothai Phai joint headquarter na punna thadorokpa chirol amana hai maral lejadaba CSO singi luchingba sing amasung mahairoi lup singi luchingba kaya NIA na FIR lokhalaglibasi achumba khongthang nate khulai paijadaba misamda NIA na case file toroklibasina national security da khudongthiba thokalakpa yai tampaki district singda anti national oiba thabak thoram sing chathabaga loinana September 18 da khulai paiba singna Nambolda ambush tawduna Assam Rifles ki Personal ani haki adubu misang mikhai naiba mongda NIA na maral lejadaba kuki CSO luchingba sing amasung mahiroi luk kayagi luchingba singda FIR file toroklibasi maram chabo wali tampaki mafam singda counter insurgency operation chathabagi mahuta Indian Army na Churachandpur district ki Henglep sub division manung chanba Khanpi village da Jammu and Kashmir ga manaba mongda operation chathaduna maral lejadaba micham sing haki mahiroi amasung micham oina Indian constitution ki lon pumnambak ningthina ngaklibba singi mathakta ka henba thong chathabiganu hainasu chirol asina phongdorali amaromda kuki micham miyamgi mathakta military operation chathaba khudakta lepiu haina kuki human rights council KHRC na taksilagli Churachandpur ki Khanpi village da maral lejadaba mioi mari Indian Army na hatkhibagi thong adubu yaningdaba phongdokladuna KHRC na chirol amana phongdorakpada India government na kuki miyamgi hak khonggaunaba loinana maral lejadaba sing namthanaba honabagi mayek senglaba khudamni haina lawba yai UKNA na kuki miyamgi apambagi matung ina Indian constitution ki makhada autonomy tanbada thoidokna akaiba leite Indian government na UKNA bu terrorist organization ni haina laukthokibadu kuki miyamgi maram chaba demand nemthanaba honabagi mayek senglaba khudam amani malemgi miyam amadi human rights body singna UKNA gi iho asi maram chaba amasung law na yaba mongda kuki miyamgi right tanbani haina sakhangbiba matam oire haina su chirol asina phongdoli kuki liberation army led khulun nasu Indian government ki Ministry of Defense na UKNA bu terrorist oina uhanaba honakibadu thong adubu yaningdaba phongdorakli lup asina thadorokpa chirol amana hai UKNA na Manipurda maram chaba mongda separate administration ki demand tawduna lakhibani ipa ipugi lamda separate administration tanbagi wafam asi Indian constitution na yaba mongni kuki phuruki apamba matung ina thabak tawriba lup amada yumpham yawdaba maral sijinaba haibasi aranba thongni hairikli
ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩꯁꯤꯡꯕꯨ ꯆꯩꯕ ꯍꯨꯟꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯈꯟꯖꯕ ꯈꯨꯟꯅꯦꯛꯇ ꯆꯠꯄ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯕ ꯃꯐꯨꯔꯨꯞꯄꯨ ꯌꯣꯜꯂꯤꯕ ꯃꯩꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯍꯣꯡꯗꯣꯛꯎ ꯍꯥꯏꯅ KKLꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩꯁꯤꯡꯕꯨ ꯆꯩꯕ ꯃꯩꯇꯩꯁꯤꯡꯕꯨ ꯍꯨꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕꯂꯨ KKL Manipurna ꯐꯣꯡꯗꯣꯔꯛꯂꯤ KKLꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯨꯋꯥꯡꯆꯥ ꯉꯝꯈꯩ ꯉꯥꯛꯄꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯈꯔꯅ ꯁꯤꯟꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯈꯔꯗ ꯃꯩꯇꯩꯁꯤꯡꯕꯨ ꯂꯥꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃꯗꯤ ꯉꯥꯡ ꯁꯛꯄ ꯊꯦꯡꯅꯩ ꯏ ꯄꯨꯟꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯩꯇꯩꯅꯤ ꯀꯥꯎꯖꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯤꯕ ꯋꯥꯉꯥꯡ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯁꯨ ꯊꯦꯡꯅꯩ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯆꯥꯎ ꯆꯥꯎꯗꯕ ꯃꯁꯥꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯂꯤꯆꯠ ꯀꯌꯥ ꯁꯦꯝꯖꯗꯨꯅ ꯍꯤꯡꯖꯔꯛꯈꯤꯕ ꯑꯃꯗꯤ ꯍꯤꯡꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯆꯠꯅꯕꯤ ꯀꯌꯥꯗ ꯍꯤꯡꯅꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯐꯨꯔꯨꯞ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯆꯨꯝꯗꯨꯅꯇ ꯂꯩꯔꯒꯗꯕ ꯑꯃꯁꯨꯅꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯋꯥꯔꯤ ꯃꯔꯨ ꯑꯃꯗꯒꯤ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕ ꯉꯁꯤꯅ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕ ꯐꯨꯔꯨꯞꯁꯤꯡ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯆꯪꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯁꯛꯈꯪꯈ꯭ꯔꯕꯁꯤꯡ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯛꯈꯪꯅꯔꯤꯕ ꯃꯈꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡꯗꯤ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯗ ꯃꯁꯥꯅ ꯑꯗꯨꯃꯛ ꯌꯥꯎꯖꯒꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯅꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯗ ꯌꯥꯎꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡꯅ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯈꯪꯗꯅ ꯍꯤꯡꯅꯔꯛꯇ꯭ꯔꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌꯥꯗ ꯌꯨꯝꯐꯝ ꯁꯦꯝꯗꯨꯅ ꯍꯤꯡꯅꯔꯛꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅ ꯆꯠꯃꯤꯟꯅꯕ ꯉꯝꯂꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯇꯩꯁꯤꯡꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯃꯠꯇꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯊꯧꯑꯣꯏꯗꯅ ꯑꯃꯠꯇ ꯇꯧꯗꯦ ꯇꯧꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯆꯠꯅꯕꯤꯗ ꯁꯤꯡꯅꯔꯛꯄ ꯊꯧꯑꯣꯏꯔꯛꯇꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯗ ꯁꯤꯡꯆꯦꯞ ꯊꯥꯔꯛꯄ ꯀꯌꯥꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯃꯩꯇꯩꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯟꯗꯛ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯔꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯃꯤꯐꯝ ꯈꯔꯗ ꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯗ ꯅꯠꯇꯅ ꯍꯣꯠꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯁꯤꯡ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯃꯁꯥ ꯌꯣꯜꯂꯒ ꯆꯥꯕ ꯃꯩꯇꯩ ꯈꯔꯅ ꯃꯊꯧ ꯍꯥꯞꯇꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯣꯟꯕ ꯑꯃꯗꯤ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯦꯟꯗꯦ ꯃꯩꯇꯩꯗꯤ ꯃꯩꯇꯩꯅꯤ ꯐꯅ ꯌꯥꯝꯅ ꯌꯣꯜꯂꯕꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯕꯁꯨ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯂꯤꯛꯂꯝ ꯀꯌꯥꯗꯤ ꯂꯦꯡꯗꯅ ꯍꯣꯡꯕ ꯅꯥꯏꯗꯅ ꯂꯩꯒꯅꯤ ꯄꯨꯋꯥꯔꯤ ꯏꯆꯦꯜ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯁꯦꯝꯒꯠꯂꯛꯄꯗ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯤꯒꯤ ꯃꯐꯝ ꯃꯨꯟꯗꯨꯅ ꯐꯝꯅꯕ ꯍꯣꯠꯅꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯀꯩꯗꯧꯉꯩꯗ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯆꯥꯅꯗꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤꯕꯨ ꯃꯔꯤꯡ ꯃꯔꯥꯡꯍꯟꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯃꯩꯇꯩ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯕ ꯃꯁꯥꯅ ꯃꯁꯥꯕు ꯈꯪꯕ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯈꯟꯖꯕ ꯈꯨꯟꯅꯦꯛꯇ ꯆꯠꯄ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯕ ꯃꯐꯨꯔꯨꯞꯄꯨ ꯌꯣꯜꯂꯤꯕ ꯃꯩꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯍꯣꯡꯗꯣꯛꯎ ꯅꯈꯣꯏꯒꯤ ꯂꯝꯆꯠꯁꯤꯡ ꯍꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯩꯇꯩꯁꯤꯡꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯑꯃꯔꯣꯝꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯅꯗꯅꯕ ꯍꯨ ꯀꯥꯝꯁꯤꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ KKLꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯨꯔꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯠꯇꯕꯨ ꯌꯦꯡꯊꯤꯕ ꯂꯩꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ KKLꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯂꯣꯏꯅꯅ UMPCꯅ ꯇꯣꯉꯥꯟꯕ ꯃꯤꯐꯝꯗ KKLꯕꯨ ꯄꯟꯗꯨꯅ ꯆꯩꯕ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯂꯕꯗꯤ MUPCꯅ ꯃꯩ ꯆꯨꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ
IDP singi matangda lengangna paikhalakpa thabak chap chaba planning amaga loinana tawdabagi mami tai ngayak ki yana basinba thabak oina tawri haina Lok Sabha gi MP Dr. Angomcha Bimol Akoijamna phongdokre Palace compound da leiba Iboyaima Sumang Lila Sanglelda pangthokiba alternative theater group ki tara suba mapok kumon thoramda mathaki wafam asi MP Bimol Akoijamna phongdokhibani thoram aduda IMC gi hanagi commissioner G Robindra Sharma Red Cross Society Manipur State Branch ki Chairman Narendra Ningomba amadi Sangit Natak Academy Award Sograkpam Hemantasu Dice member oina saruk yaki thoram aduda Hazari Mayum Roji Devi na iba Aikhoigi Yum Haina Mingthonba Lila amasu miyamda utkhi MP Dr. Angomcha Bimol Koijamna hai lengangna paikhalakpa thorangsing ngayaki yanaba chap chaba planning ama tawdana paikhatpa yana ba tawba oina ui masida asoiba puthokna wa khara hairuragadi amaga hunai hekta hairakadra haibagi akibasu phawi hauji aikhoina hingliba punsi mahing asi lengaklol leitabagum chana pathap kanglol amata leitraba angamba chana duna leiba sa nga ga pangkhaka oire lenga amada lo amata yaudana mapu pandabagum leiduna kangkhong chairaga Lebak asi kairaba phawba amaga hunaraga lei haiba wafam phongdorakpa asimak laibak thibani lengak amana tawgadaba mathau amata tawdana leiba asi nungaite tawre hairagasu planning mapung phana yaudana tawri tawgadaba mathau mapung phana uba phai haujik July 12 da Chief Secretary yauna makok thongba official sing yauna punna phamkhiba mifam amada IDP singi chapchaba mafam sing phawba mayek sengna khangdabagi mami taki masina mato karamna miyamgi chaphanaba silakani haiba wafam su thamki pangthokliba thoram asigi matangda palladuna MP Bimol Koijamna hai mahang masamak lila drama da saruk yarakpata natana ngamdam asida thokpa lebaki oiba isu kayadasu piklingaidagi hauna saruk yaduna laki masida natana Lebaki irang asi loiduna lamdam asi ing tapa lamdam ama oiraklaba matamda iba loiduna leiraba script ama film oina puthoknaba honari loinana sumang lelagi artist amana mahakna logudoriba role adu fajana utnaba honabada role adu da utkadoriba adu mahak masamakni haina khanba utpa changi sumang leladi yauriba artist ayamba senthok lambi watpana miyosing ayamba oigali masidasu natana Manipur gi chanaroi kaya amadi leita laira imung manungdagi thorokpa miyosingna ayamba afawba chanaroi oiduna lamdam asibu masak takli sports amadi art and culture na lamdam asibu sak takliba asi haurakpa matamda miyamna khangbide makoina maming chatpa afawba miyoi ama oiraklaba matam khaktada lengakna khangbiba oina tawrakliba asiju Angomcha Bimol Akoijamna nungaitaba phongdokhi Haukiba October 13 da Palel Lambigi Kakching Lamkhai Bijoypur Manakta Monsang Mahiroi Lupki Lusingba Mari Maitai Macha Kharana Phukiba Thaudoki Matangda Nakal Anigi Marakta Monsang Naga Customary Law gi Makhada Yasinnaba Purakhare Japhauda Leiba Neji Monsang Memorial Hall da ngasi ayok pung 13 taba matamda pangthokiba apunba mifam aduda victim party ki maikeidagi Monsang Tribe Union aduga culprit ki maikeidagi na United Committee Palel gi mihut singna saruk yaduna thaudo adubu Monsang Naga Customary Law gi makada yasinaba purakhibani nakal ani gi marakta wari sanaba aduda victim amasung culprit ki imung manunggi miyoi singsu saruk yaki nakal animakna matung tarakpada community ani asigi marakta pamdaba thaudok sing thondanaba punna thabak lokhatpa amadi naga amasung maitei anigi marakta amana ambabu ikai khumnaba adumak nungsi chanana leminaba haiba wafam singsu yanaki haina apun machirol amada pongdorokpaga loinana nakal anigi marakta yanaba puraknaba honabada achauba thaudang laukiba civil society organization sing amadi thaudok asigi matangda matam chana Action Lokhatkibagi damak Kakching Police Station ki OC amasung personnel singbo thagatpa phongdoki ningsingba yai thaudok adu hek thokpaga Kakching Police Station da wakalakwadagi mathangi numita thaudok adu da chenaba miyoi mapan phagatpa ngamkhibani Songphen Mwalam amasung lamlai singphai da poppy pambi thaba singna sijinaramba har sing Committee Against Poppy Plantation na mangan takhan khre Ukhrul District ki manung chanba Jalongbung Gamkaida Office Oiba Committee Asigi Convener H. Haukipna Thadorokpa Chirol Amagi Matung Ina Haibadadi Area Asida Asiguma Makagi Popi Thabada Sizinaba Polomsing Makan Tahan Kibagi Thabak Matung Tarakbadasu Chathakigani Haiba Asi Popi Thariba Singa Kangadabani Committee Asina Lawrokliba Khongthang Asida Mari Lenaba Authority Churchki Lusingba Sing Amadi Miyamnasu Mating Pangduna Area Asida Popi Pambi Thadanaba Khonabada Mating Pangbiyu Haina Chirol Asina Appeal Tarukli
Kakching district ki mafam kharada African swine fever sandoklavara haibagi chingnaba laire hiramasigi matangda mari lenaba Kakching district DC Rohit Ahan themna thokpa chirol amada African swine fever asi launa ganba amasung thuna sandoganba laina oibana laina asi naraba oksing ningthina sena bidrabadi makhatana laina asi sandorokpa yabana kudaki section thorang lokotba tangai fadre maram asina phibam asi laksindriba phawba Kakching district ki municipality na konba mafam singda ok yoliba dukan sing thingjalle hari chirol asina hai oki arem akhak sing miyamgi hakselda soktanaba mafam chana hundokpinabasu apil tori laina asina nare haiba ok sing kaithelda yondanaba honagadabani ok yonba dukan sing sanitation amasung waste management ki chana kanglon sing ngakna chatgadabani hariba section thorang asi khudaktagi chanabaga loinana state veterinary department na laichat asi laksinaba honari hari amaromda state lengaki veterinary and animal husbandry department na sinduna ngarang classical swine fever amasung African swine fever ki matangda ok loibasing stakeholder sing veterinarian sing amasung laina asi karamna ngakthukani amasung section thorang karamna lokhatgadage haibagi matangda nomogi oiba awareness program amasu pangthokre maduda veterinary doctor RK Gojendra Jitna phongdokkibada African swine fever asi ikon konba oina ingkumja lisingani ahumgi October da Guwahati gi Khanapara da leiba laboratory da test tawbada swine fever sandorakle khangki lisingani kulumdoi gi October dagi December phawba state asigi mafam 53 ta EP center oina laukhoki Mahakna hai haujingmaki oina African swine fever ngakthoknaba matik chaba vaccine leitri maram aduna laina asidagi ngakthoknaba khwaidagi phaba pambaidi ok loiriba mafamsingda akanba section thorang lokhotpa amasung lu nana thambana khwaidagi aphaba khongthang oigani hairekli Imphal Jiribam Lambi gi sarukta leiriba Kangpokpi district ki manung chanba tribal khul kaya None district ta chalhannaba inter district boundaries reorganization demand committee for administrative convenience na ngarang None da khongchat pangthokiba Bharat Sarkar gi Union Minister of State for Home Affairs Bandi Sanjoy Kumar da memorandum pisinduna taksinkre committee gi maikeidigi Union Minister da pisinkiba memorandum aduda yauriba warol singdi maru oina Sada Hills Kangpokpi district ki manung channa leiriba Aimol Chiru Inpui Kharam amasung Rongmai khulsing asi None district ki manungda chalanbiu hariba khulsing asi lisingama chamapan marifu gi anganba sarukta Tamenglong district ki manung channa leiromkhibani hiramasi gi matangda committee asigi maikeidagi matam adudagi hauna Bharat Sarkar gi Prime Minister amsung Union Home Minister da memorandum kaya ama pisinduna taknaduna lakibani Jenun oiba demand asigi matangda central government amsung state government ki maikeidagi positive oiba response kaya pirakharabasu hauji phawba chapchaba khongthang amata lokhatpa leitri Manipur state government ki maikeidagi inter district boundary asi reorganization tawbaga mari lenana district boundary reorganization committee kaya semkre lisingani taramatoi lisingani tarahumdoi amasung lisingani taranipal da tongan ba committee kaya semkrabasu tribal khul asigi genuine demand sing asi hauji phawba thabak oina pangthoktri maram aduna hiramasigi matangda Union Minister of State for Home Affairs Bandi Sanjoy Kumar na khut thingjinbiduna demand asi athubu matamda pangthoknaba honabiu haina taksinki panba yabadi Union Minister asi None khongchat manungda mafam adugi public leadersing amasung self help group ki lucingba kayagasu unhaduna makoina thengnariba khudong chadaba kayagi matangda interaction program sing pangthokibani State asida haujik thokleba irang asiga mari lainana mixeng mikhai naiba mawongda amasung selective oiba mawongda media coverage tawduna Manipur state asigi civil society sing amasung maitai civilian singbu criminal oina uhannaba honabagi thawong asi maitai alliance na condemn tawi haina loop asina thadorpa chirol namana hairi chirol asina hai People's Union for Civil Liberties PUCL Al Jazeera The Wire The Print The Caravan The Hindu amasung Editors Guild of India yauna tongan ba media outlet amasung organization kharana nakal nama khaktagi oiba narrative ta kuki militant singbu volunteer gi namada promote toba aduga maitai community singina aranba mongda uhannabagi thong asi yaningde haukiba chahi lisingani kulumdoi gi me ahumdagi hauna state asida paksana thoklkiba irang asi maram oiraga miyoi chani yankai gi mathakta lehen khidre loinana miyoi chak kaya amasu lanjenaduna hojik leiribani haina nungaitaba phongdokli
Ngasigi mirolda isagi haurakpham chatnarol amasung lining laison khangnaba honaba changi haina Manipur University of Culture gi BC Paunam Gunindrona phongdokre lining thong Sanamahi Temple Board amasung Manipur University of Culture na sinduna Sanamahi lining gi pokpa luhongba amasung korok nongakhibagi thauramsingi matangda numit 15 gi oiba workshop ama haying khongbal uphong yumphamda leiba lining thong Sanamahi sanglenda hawdokre hawdokliba workshop asina marirak suba workshop ni hari workshop hawdokpagi thoram aduda Manipur University of Culture gi Vice Chancellor Professor Paunam Gunindro lining thong Sanamahi Temple Board gi Vice President Vidyapati Senjam Manipur University of Culture gi Registrar Laisram Radhakanta LSTV gi Senior Board Member Kaisam Ibomcha Board Member Namoijam Tomba LSTV gi Maisnam Ibomcha na mathang sitba Chief Guest President amasung Guest of Honor sing oina saruk yaki Chief Guest ki warol pireduna Paunam Gunindro na hai Furup ama natraga khunai amagi nat chanabi amasung lining laison masak khangnaba honabada furup adugi pokpa luhongba amasung sibagi thoramsing mami tai mahakna hai lamdamasigi lining laison dagi hauraga chanabi nat khudingmak scientific oiba mongda thijinduna yokhatpa haibasi Manipur University of Culture gi padamni masigi wakalonda workshop asida Sanamahi lining gi pokpa luhongba amasung korok nonga khibagi thoramsing haiba hiram asida puthokduna nainabani Maram aduna ngasigi mirolna isagi haurakpham chanabi amadi lining laisol khangnaba honabada ngasi nainariba workshop asi hiram asi tangai fadana khangba mathoktai India lengangna hawdokliba NEP lisingani kunda fawba furup amagi nat chanabi amasung lining laisol gi matangda yawhanduna mahiroi singda khanganaba honari amaromda lining Sanamahi Temple Board na Sanamahi lining chawkhatlanaba honabada natana khelchanglon tambibana chingba kanaraba hiram kayada thabak ching paikalakpa asi afaba khongthak amani haiki amaromda LSTV gi member secretary Maisnam Sibadata Luwangna hai yek salai leiba yellow furup singi mating yaudana idea of Manipur sagatnaba honabada kaidongnungda mai pakpa ngamloi handak mioi kharana social media amadi TV discussion singda lamdamasigi salai mathau tade haina pongdorokpa asimak laibak thibani maitei aikoigi pokpa luhongba amasung korong nonga kibagi thabak thoram singda magi oiba yek salai sangdaba yadaba leiriba asibu mathau tade haibadi langani maitei aikoi loina Sakliba isaigi saisak saida hundoklaga thamba yaba nate aikoi puna yokhat minasi isai sakliba saisakpa asi laigi oiba lairon topa magul ama yauri ngasidagi hawdokliba workshop asina kanaba kaya piragani workshop asida yawba lakliba singnasu kanaba kaya lawhausi maitei aikoigi nat culture yokhatpa mathau tai haiba wakalon chenminnasi haiki Haukiba lisingani kulumdoigi mi ahumdagi khutsemgi oiba kanglokki irang asina maram oiraga masa-masagi asengba yumsingda hanjinba phangdana leiriba IDP singna anal ayek kaya yaurakpa sufam nongpham amasung senthok lambi leiraktaba kaya asina pelaktabadagi masa matomta sijaba kaya yaurakpa makhoigi phangpham thokpa chakthung phawwa phajana piba ngamdraba tangkak asida lamdam asida president rule gi makhada lengakliba governor na IDP singi awat apa ana layengi yengsinbagi mahuta nathairaga sangai festival pangthokani haina laurukliba phirep asi khudakta handokadabani haina United People's Front Manipur UPM na thadorokpa chirol amana hairi chirol asina hai iramdam asi hojik karamba tangkakta leiribage haiba asi miyamna nainabiyu sufam nongpham phangdriba selthunggi phibamna sathina soalaba asigi matakta maitai aikoi tampak lamdamdagi hendokpa yadana national highway singda chatpa phangdana thamliba tangkak asida president rule gi lengak asina malemgi lebak miyamda Festival kaya pangthoktuna maru oina sangai festival pangthoktuna lamdamasi ing sikpa tangdu leitaraba phibam amada leire haina utpa yanaba ut saibagi thawang asi ngasigi miyamna tumina leithokpagi mahuta festival asi punna thingmina hoba mathok tare IDP amadi kokomina sangai festival boycott toba asida UPF Manipurna mapung phana saugalakpaga loinana miyamna su boycott toba asida punna sogulmina si haina chirol sinuma khatarakle India na Southeast Asia countries singa samjinnaduna regional connectivity ahongba ama puraknaba honariba trilateral highway haina su khangnariba Kolkata Bangkok highway asi lakadoriba lisingani kuntaret phawbagi manungda loisinaba pandem thamli kilometer lisingani chanipal sangba 4 lane oiba highway project asina Kolkata asi Myanmar phawraga Thailand gi Bangkok phawba connectivity leiduna
इंडिया म्यांमार अमसुंग थाईलैंड की मरक्ता ट्रेड अमसुंग टूरिज्म की अनौबा गेटवे अमा ओइगदौरी हाईवे असिना लेबाक अहुम असिदा टूरिज्म ट्रेड अमसुंग रेजिडेंट इंटीग्रेशन दा हेना कानबा कया पीगदौरी हाईवे असि कलकत्ता दगी म्यांमार यावना तोंगान तोंगानबा सिटी अमसुंग टाउन कया फावरगा बैंकॉक का समनगदबनी मसिना लेबाक अहुम असिगी मरक्ता कनेक्टिविटी हेंगतहनबता नतना टूरिस्ट सिंगदा हेना कुदोंचाबा कया पीगदौरी मरु ओइना म्यांमार की सुखोथाई मेसोता यांगुन अमसुंग मंडलेन चिंबा मफम असि फावरगा चटकदबना इंडिया अमसुंग थाई विजिटर सिंगना हेना नुंगाइबा ओइगदौरी मसिगा लोइनना थाईलैंड अमसुंग म्यांमार दगी लाकबा कया अमसु गुवाहाटी कोहिमा अमसुंग सिलीगुड़ी न चिंबा सिंग यौन चतुना साउथ ईस्ट एशियन टूरिस्ट असि हेना नक्सिन हनगदौरी ट्राइलेटरल हाईवे असिना कलकत्ता दगी बैंकॉक फावबा बाय रोड चतोक चसिन की खुदोंचाबा कया लेहनबता नतना कल्चरल एक्सचेंज अमसुंग टूरिज्म एक्टिविटी सिंगदा हेना नक्सिनरगनी हाईवे असि इंडियन लुक ईस्ट पॉलिसी अमसुंग बे ऑफ बेंगल इनिशिएटिव का लोइनना मल्टी सेक्टोरियल टेक्निकल एंड इकोनॉमिक कॉर्पोरेशन की दमकता पाइखलखिबनी हारिबा खुंथांग असि इंडियन गवर्नमेंट साउथ ईस्ट एशिया नेशन सिंगा इकोनॉमी अमसुंग टूरिज्म ग्रोथ की अनोबा मयोन अमा हांगदोक्तुना लेबाक सिंग असि हेना नक्सिनबगी पांदमदा पाइखलखपनी हारिबा लंबी असि हेक हौदोखिबगा कलकत्ता बैंकॉक हाईवे असि हेक हांगदोखिबगा एसोसिएशन ऑफ साउथ ईस्ट एशियन नेशन एशियन की मरु ओइबा कॉरिडोर अमा ओइना इंडिया म्यांमार थाईलैंड की मरक्ता ट्रेड अमसुंग चथोक चसिन की थबक असि का हेना हेंगलकदौरिबनी हाइरी।